ꯍꯥꯏꯔꯦ India pumbada Jai Jawan Jai Kishan ge kholau nawaga nundam asida Central Force la nomi sing ngak sin mangdaba asi lai bujwani haina MP Dr. Amulta Bimol akoi jamna nunang ba phungurukle Lakliba June 19 da pangthokadoliba The Great June Uprising and Unity Day gi thawamda biyamni sinthali kina haikat lekat tambiu haina observation committee na appeal tarokle Ahmedabad plane crash ki matangda Aircraft Accident Investigation Bureau AAIB na sathariba investigation asida mateng pangsinaba International Investigation Agency kaya Ahmedabad at thunakre haide Chingda kulai phone na pairaga laiba singda ke kulai laukanaba amate mari lainaba documents sing yenglaga masagi laufamda lau uba yangadaba ni haiba wafam governor da tasilamne haina MP Dr. Angomcha Bimol akoi jamna phongdurakle Maitai Lomi Kharada Kukina Ayat Apan Pirakpadage Chawna Muknaba Thokiba Letan Pokida 40th acting president PMJ Masahani Lujumba Tim Amachatuna Mafam Adugi Pilon Singshre Amade ngasigi chawkhatnaba khunai asida karangkul de class 8 tagi hena mahai tambi kurung chaba litre ana layangi namda so firum sokna lehole